ngasi numidang waramda phonggiba pausesingda yawba headlinesing mayamda pawdomjari Leibak sinba thungna kouriba hayengi ban mapung fahanaba sem saba loire trade union singna hayeng Leibak ki mafam sinba thungna kouriba general strike mapung fahanaba sem saba loire haina tongan ba trade union tarana punna thadorokpa sirol amana phongdurakli All Manipur Bank Employees Association asu sagolakli intuk AITUC ISMS CITU AIUTUC TUCC SEWA AIC CCTU LPF amadi UTUC na punba thadorokpa chirol asina hai sanglaba sahi tararom India government na Indian Labour Conference pangthokpagi mahuta surinomniba labor force ki mayokta leiba thorang kaya lokalakli labor union singi mapangal sonthanabagi pandamda labor court mari namduna chanhalakli lalolitik tobada nungaina bani haibagi mingda Lenga na paikhalak liba tharang sing asina maram oiraga thabak phangdaba migi masing hengelakpaga loinana tangai phadana sang daba yadraba polam singi mamal angakpa phangna wangkhalakle education sector amasung haksel gilamda sel thadabagi sang hantharapaga loinana sinmi singi khusumalsu matangba sanaba mawongda pibidre lairaba amasung senthok nemba imungi mioi singna thengnariba khudong chadaba sing asigi yenglaga trade union singna July mapanda Leibak ki mafam sinba thungna general strike kaunaba firem lorokpani hairi cherulasin high public center enterprises amasung public service kya privatize tawduna sinmi singi hak khongaunabagi thouwong leptana satarakli thabak phangdabagi awaba kokhanaba amasung NGNREGS ki Kuchumal hengat henba yauna tongan ba demand kya trade union singna matam kya gi mamang dagi tanduna lakli lenga ki tongan ba loisang sing dasu naharol singbu thabak hapagi mahuta thabak tagi potharaba mioi sing matam sangdokna thabak tonbagi sanabi ama leire Leibak asida leiriba apunba misingi sada Humpumanga masagi sahi kontra manga sudriba naharol ngaktani hoji thabak phangdabagi awaba mayuk nariba si masagi sahi kundagina kun manga fawbagi manungda leiriba naharol singni maramaduna naharol singbu masaga sanaba thabak phanganaba tharang lokat kadabani hari Bangladesh da radical Islamic group na sarkar pairabadi Sharia law chanagani Mathang sahigi angan basarukta Bangladesh ta pangthoka toriba mikal asida radical Islamic group na sarkar na pairabadi Taliban na sasan toriba Afghan da hojik chanariba Sharia law asi chanagani haina phongdokre US da base toba Bangladesh ki journalist ama oibada natana Thikana news ki editor in chief Khaldet Mohiruddin na pikiba interview amada Bangladesh ki radical Islamic group ama oiba Charmonai Pir Moti Syed Muhammad Faizur Kirana Haikibani Group Asina Bangladesh ki Mikal Asida Mai Pak Labadi Afghan da hojik chanariba government system asi matung ina chanagani Hindu singi winasu makoina chanagadoriba Sharia law asida right phangani minority ki rights su pigani haiki panba yabadi Bangladesh ki Mikal asi mathang sahi lisingani kuntaruki hagulakpa February thada pangthoknaba thorang tawrabani Luna Leibak adugi Prime Minister Sheikh Hasina mafam tu khraba matung Yunus na chief advisor oiba interim government ama lakhraba matung dagidi Bangladesh asi Pakistan ki ISI na back toba terror outfishing amasung radical Islamic group kya gi base hangdokhrabani Maheroi nupisingda ka henba thouwong chathaba senaba oza athubada serak piu phesok Maheroi nupisingda ka henba thouwong chatharamba senaba oza sing athuba matamda authority na action lagudabani haina Federation Students Organization Kanglei Park Fesoki Chirol mana phongdorali Fesoki Secretary Education and Library Soibam David na thadorokpa chirol mana hai haukiba July mari lisingani kun mangada Manipur University da loba BEd second semester gi ahanba paper thokpa numita Department of Research Education Manipur University gi Maheroi nupisingna exam tharingaida manungda flying squad lakliba oza nupa singna Maheroi singda pawmata pidana tunglomdagi blazer gi protecta omjinduna sek toba haiba si Leibak macha tadaba oza amagi lisani masina maram oiga kangron chumna tawjariba oza singbasu lan ohale exam gi flying squad saliba oza singna practical
knowledge based toba professional course amadi theory knowledge based toba academic course ki exam singi rule amasung regulation khangna chatpiu makha tara mahiroi singda ka henba thabak torok labadi mahiroi khunai gi damakta leijariba phasok na tuminna leiroi hairi matungda oja singnasu ka henba thawong tobiganu loinana mahiroi singnasu examination da nataba pambai sijnabi ganu haina makha tarali